ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯂꯩꯈꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯗꯨ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯂꯩꯈꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ꯫ ꯃꯤ ꯑꯃ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯗꯅ ꯋꯥꯅ ꯂꯦꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯕꯒꯤ ꯌꯨꯝꯗꯅꯤ꯫ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯦꯛꯄ ꯂꯥꯛꯇꯦ꯫ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡ ꯀꯞꯇꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ?" ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯀꯥꯏ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟ ꯆꯩꯕ ꯍꯧꯔꯛꯏ꯫ "ꯀꯅꯥꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯆꯥ ꯃꯁꯨꯅꯣ? ꯂꯩꯀꯥꯏ ꯇꯥꯛꯂꯒ ꯋꯥꯔꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯤꯂꯝꯕꯗꯨꯁꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯎꯟꯋꯥꯏ ꯃꯨꯛꯁꯤꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯐꯛꯂꯥꯡꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯒꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯈꯟ ꯃꯈꯨꯠꯇ ꯄꯨꯗꯣꯟ ꯑꯃ ꯄꯥꯏ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯉꯛꯇꯨ ꯆꯦꯞꯊꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯄꯥꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯃꯨꯁꯤꯟ ꯃꯨꯕ ꯁꯕꯥꯜ ꯑꯃꯅ ꯐꯛꯂꯥꯡ ꯍꯣꯒꯥꯏꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯨ ꯈꯪꯁꯨꯡ ꯁꯨꯡꯏ꯫ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤ ꯑꯣꯏꯔꯕꯣꯏ ꯈꯟ ꯈꯣꯟꯗꯨ ꯈꯔ ꯀꯜꯂꯞꯅ ꯂꯥꯎꯔꯛꯏ, "ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯅꯤ꯫ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒ ꯐꯨꯍꯟꯒꯦ ꯈꯪꯉꯣꯏꯗ꯭ꯔꯗꯣ?" ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯐꯛꯂꯥꯡ ꯍꯣꯒꯥꯏꯔꯝꯕ ꯃꯃꯤ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯁꯥꯗꯤ ꯑꯣꯟꯊꯣꯔꯛꯇ ꯃꯀꯣꯛ ꯑꯗꯨ ꯈꯛ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯨꯁꯤꯟ ꯍꯦꯛ ꯃꯨꯔꯒ ꯃꯃꯤꯠ ꯑꯗꯨꯅ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛ ꯄꯥꯏꯔꯝꯕ ꯄꯨꯗꯣꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯎꯕꯗꯨ ꯀꯥꯗ ꯇꯨꯝꯂꯤꯕ ꯑꯍꯜ ꯑꯅꯤ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯅ ꯂꯝꯌꯥꯏꯗ ꯃꯁꯥ ꯇꯥꯁꯤꯟ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯥꯎꯕꯒꯤ ꯃꯃꯥ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦꯅꯦ? ꯏꯃꯥꯗ ꯍꯥꯏꯌꯨ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ? ꯀꯞꯀꯅꯨꯁꯤ, ꯏꯃꯥꯗ ꯇꯝꯃꯨ." ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯀꯞꯂꯗꯨꯅ ꯊꯣꯡ ꯑꯗꯣꯝꯗ ꯃꯈꯨꯠ ꯊꯤꯟꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯁꯤꯗ." ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯖꯗꯦ ꯄꯥꯈꯠꯃꯟꯕꯅ꯫ ꯃꯇꯧꯗꯨꯗ ꯆꯥꯎꯕꯒꯤ ꯃꯄꯥꯅ ꯃꯈꯨꯠꯇ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯂꯥꯔꯇꯦꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯌꯦꯡꯉꯛꯏ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯕꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯆꯥꯎꯕꯒꯤ ꯃꯄꯥꯅ, "ꯃꯃꯥ, ꯏꯕꯦꯝꯃꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯣ꯫ ꯃꯁꯥꯗꯨ ꯌꯥꯔꯔꯣꯏ, ꯊꯦꯝꯗꯨꯅ ꯄꯣꯊꯥꯍꯜꯂꯨ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯁꯤ." "ꯍꯣꯏ ꯃꯣꯏꯕꯥ." ꯅꯨꯡꯁꯤꯗꯨ ꯃꯅꯦꯝꯅ ꯊꯦꯝꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕꯗ ꯂꯩꯈꯝ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯁꯥ ꯁꯦꯡꯗꯣꯛꯇꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯥꯔꯣꯁꯨ ꯂꯥꯛꯂꯤ꯫ "ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯂꯩꯈꯝ? ꯊꯦꯡꯈ꯭ꯔꯦ." ꯂꯩꯈꯝꯅ, "ꯂꯣꯏꯔꯦ. ꯑꯕꯣꯛꯀꯤ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯊꯤꯗꯣꯛꯂꯝꯈꯤꯒꯦ. ꯑꯩꯒꯤꯁꯨ ꯆꯥꯛ ꯌꯣꯝꯂꯛꯈꯤꯒꯦ. ꯀꯨꯏꯔꯣꯏ, ꯉꯥꯛꯇꯅꯤ." ꯂꯩꯈꯝꯁꯨ ꯍꯣꯕꯦ ꯇꯧꯗꯨꯅ ꯂꯥꯎꯏ꯫ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯕꯣꯛ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯑꯕꯣꯛꯀꯤ ꯆꯥꯛ ꯀꯨꯛꯇꯨꯅ ꯊꯅꯝꯂꯕꯅꯤ." ꯃꯤ ꯑꯃꯅ, "ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ?" ꯂꯩꯈꯝꯅ, "ꯑꯕꯣꯛ, ꯀꯥꯎꯔꯕ꯭ꯔꯣ? ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯊꯔꯣ ꯍꯣꯏꯒꯤ ꯂꯧꯕꯨꯛꯇ ꯉꯥ ꯌꯥꯝꯅ ꯂꯩ, ꯊꯔꯣꯒ ꯐꯥꯕ ꯆꯠꯀꯦ ꯍꯥꯏꯕꯗꯣ." ꯃꯤ ꯑꯃꯅ, "ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ. ꯍꯣꯏ, ꯆꯠꯂꯨꯔꯣ. ꯄꯪꯊꯦꯡꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ." ꯂꯩꯈꯝꯅ, "ꯊꯦꯡꯉꯣꯏꯌꯦ ꯑꯕꯣꯛ, ꯉꯟꯅ ꯍꯜꯂꯛꯀꯦ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯊꯕꯛꯀ ꯇꯧꯔꯝꯒꯅꯨ. ꯑꯩ ꯂꯥꯛꯂꯒ ꯇꯧꯒꯦ. ꯄꯣꯊꯥꯔꯒ ꯑꯕꯣꯛ ꯑꯁꯨꯝ ꯂꯩꯔꯝꯃꯨꯀꯣ." ꯃꯦ ꯑꯃ ꯅꯣꯛꯂꯒ, ꯍꯣꯏꯅꯦ,
ꯆꯠꯂꯨꯔꯣ ꯂꯩꯈꯝ ꯍꯣꯏꯁꯨ ꯊꯣꯔꯛꯂꯤ ꯊꯥꯔꯣꯅ ꯂꯩꯈꯝ ꯊꯣꯏꯅꯨꯗꯣ ꯑꯩꯅ ꯉꯔꯥꯡ ꯀꯥꯎꯗꯅ ꯍꯥꯏꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯤ ꯌꯥꯔꯛꯑꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ ꯂꯩꯈꯝꯅ ꯍꯣꯏ ꯑꯗꯣ ꯑꯩ ꯃꯣꯏꯗ ꯆꯪꯕꯗꯤ ꯆꯪꯉꯔꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯒꯦ ꯃꯥꯏ ꯕꯁꯟꯇ ꯍꯥꯏꯕ ꯆꯍꯤꯅ ꯅꯟꯕ ꯑꯃ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯊꯥꯔꯣ ꯅꯣꯛꯂꯒ ꯍꯣꯏꯗ ꯍꯣꯏꯗ ꯑꯅꯤꯗꯣ ꯊꯣꯏꯅꯨ ꯍꯣꯏꯗ ꯌꯧꯔꯛꯂꯤ ꯊꯥꯔꯣ ꯆꯪꯈꯤ ꯂꯩꯈꯝꯅ ꯊꯣꯡꯒꯥꯜꯗ ꯉꯥꯏꯍꯧꯏ ꯊꯥꯔꯣ ꯊꯣꯏꯅꯨꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯏ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯪꯒꯣꯜꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯣꯅ ꯏꯅꯦ ꯊꯣꯏꯅꯨ ꯂꯩꯈꯤꯕ꯭ꯔꯣ ꯄꯤꯁꯛꯅ ꯍꯩꯃꯥ ꯏꯆꯥ ꯑꯣꯏꯔꯦ ꯂꯩꯈꯤꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯒ ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯊꯥꯔꯣꯅ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯪꯉꯨꯔꯣ ꯊꯥꯔꯣ ꯆꯪꯉꯛꯏ ꯊꯣꯏꯅꯨꯁꯨ ꯃꯁꯝꯃꯅ ꯏꯐꯥ ꯐꯥ ꯃꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯅ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯣꯅ ꯊꯣꯏꯅꯨ 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 ꯇꯥꯗꯦ ꯑꯗꯨꯃꯛ ꯇꯨꯝꯂꯤ ꯊꯥꯔꯣ ꯊꯣꯏꯅꯨꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯏ ꯇꯥꯕ꯭ꯔꯣ ꯃꯦ ꯍꯧꯖꯤꯛꯇꯗ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯅ ꯍꯧꯒꯠꯂꯛꯂꯤ ꯊꯣꯏꯅꯨꯅ ꯊꯥꯔꯣ ꯑꯌꯨꯛꯁꯤꯗ ꯀꯩꯗꯧꯔꯒꯦ ꯊꯥꯔꯣꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯣ ꯉꯥ ꯌꯥꯝꯅ ꯂꯩ ꯐꯥꯔꯨꯁꯤ ꯍꯥꯏꯒꯦ ꯇꯧꯅꯤ ꯊꯣꯏꯅꯨ ꯄꯩꯊꯣꯛꯂꯒ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯑꯩ ꯍꯧꯗꯣꯛꯂꯤꯁꯦ ꯍꯣꯏ ꯍꯥꯏꯕꯅꯦ ꯊꯣꯏꯅꯨ ꯊꯋꯥ ꯁꯥꯗ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯇꯤꯟꯐꯥꯑꯣ ꯀꯛꯐꯩꯌꯣ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯊꯥꯔꯣ ꯁꯨꯛꯇꯣꯛꯂꯒ ꯐꯔꯦ ꯐꯔꯦ ꯅꯪ ꯇꯜꯂꯕꯗꯤ ꯆꯠꯂꯒꯦꯀꯣ ꯊꯣꯏꯅꯨ ꯌꯥꯝꯅ ꯇꯟꯅ ꯍꯣꯏ ꯊꯥꯔꯣ ꯊꯣꯛꯈꯤ ꯊꯣꯏꯅꯨ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯑꯃꯨꯛ ꯊꯨꯒꯥꯏꯕꯤꯔꯦ ꯂꯩꯈꯝꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯌꯥꯔꯛꯇ꯭ꯔꯕ꯭ꯔꯣ ꯊꯥꯔꯣ ꯄꯩꯊꯣꯛꯂꯒ ꯍꯣ ꯍꯧꯔꯨꯕ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯂꯩꯈꯝꯅ ꯀꯩꯗꯧꯔꯒꯦ ꯀꯩ ꯍꯥꯏꯔꯛꯂꯤꯕꯅꯣ ꯊꯥꯔꯣꯅ ꯃꯥꯗꯤ ꯁꯨꯝꯕꯁꯤ ꯍꯩꯅꯗꯦꯌꯦ ꯑꯗꯨ ꯑꯗꯥ ꯑꯁ ꯈꯪꯗꯦꯗ ꯌꯥꯝꯅ ꯍꯩꯍꯧꯏꯗ ꯂꯩꯈꯝꯁꯨ ꯅꯣꯛꯂꯒ ꯐꯔꯦꯁꯤ ꯊꯦꯡꯈꯤꯅꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯣ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ ꯌꯧꯔꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯏ ꯊꯥꯔꯣꯅ ꯂꯩꯈꯝ ꯅꯪꯅ ꯉꯥ ꯐꯥꯕ ꯈꯔ ꯍꯩ ꯅꯪꯅ ꯉꯥ ꯐꯥꯔꯛꯑꯣ ꯑꯩꯅ ꯊꯔꯣꯏ ꯈꯨꯜꯂꯛꯀꯦ ꯑꯗꯨꯒ ꯍꯣꯔꯦꯟꯅꯦ ꯄꯨꯟꯅ ꯌꯦꯟꯅꯁꯤ ꯂꯩꯈꯝꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯦ ꯂꯩꯈꯝꯅ ꯉꯥ ꯐꯥꯈ꯭ꯔꯤ ꯊꯥꯔꯣꯅ ꯊꯔꯣꯏ ꯈꯨꯜꯂꯤ ꯑꯅꯤꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯅꯤꯗꯣ ꯆꯥꯛ ꯑꯃꯨꯛ ꯆꯥꯃꯤꯟꯅꯩ ꯂꯣꯏꯕꯒ ꯄꯣꯊꯥꯗꯕꯤꯗ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯍꯧꯏ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯊꯥꯔꯣꯅ ꯂꯩꯈꯝ ꯍꯜꯂꯁꯤꯔꯥ ꯃꯇꯝꯁꯦ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯂꯩꯈꯝꯅ ꯍꯣꯏ ꯑꯩꯁꯨ ꯑꯕꯣꯛ ꯃꯊꯟꯇ ꯂꯩꯍꯧꯋꯦ ꯑꯅꯤꯗꯣ ꯀꯥꯔꯛꯂꯒ ꯉꯥꯒ ꯊꯔꯣꯏꯒꯗꯣ ꯌꯦꯟꯅꯩ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯂꯣꯝꯗ ꯀꯥꯔꯛꯂꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯗ ꯂꯩꯈꯝ ꯂꯝꯕꯤꯗ ꯆꯠꯄ ꯅꯤꯄꯥ ꯑꯃꯗ ꯍꯦꯛ ꯊꯦꯡꯁꯜꯂꯤ ꯂꯩꯈꯝ ꯄꯥꯈꯠꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯎꯍꯧꯗꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯄꯗ ꯃꯉꯣꯟꯗ ꯅꯍꯥꯟ ꯁꯥꯏꯀꯜꯅ ꯊꯦꯡꯖꯤꯜꯂꯛꯈꯤꯕ ꯅꯤꯄꯥꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯔꯣꯅ ꯅꯥꯀꯜꯗꯒꯤ ꯅꯪ ꯑꯣꯏꯔꯦ ꯄꯥꯔꯤ ꯉꯛꯅ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯊꯥꯔꯣꯅ ꯈꯪꯉꯦ ꯃꯀꯣꯛ ꯆꯥꯛꯄ ꯅꯤꯄꯥꯅꯤ ꯇꯥ ꯄꯥꯔꯤꯅ ꯀꯃꯥꯏꯅ ꯈꯪꯅꯔꯝꯃꯤꯅꯣ ꯄꯥꯔꯤ ꯅꯣꯛꯂꯒ ꯏꯃꯥꯟꯅꯕꯅꯦ ꯊꯤꯅꯨꯡꯉꯩꯗꯒꯤꯅꯤ ꯁꯤꯗ ꯑꯩ ꯎꯅꯕ ꯂꯥꯛꯄꯅꯤ ꯉꯥꯏꯈꯣꯅꯤ ꯅꯣꯏꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯂꯩꯈꯣꯝ ꯉꯥꯛꯇꯁꯨ ꯇꯩꯔꯤ ꯅꯁꯥꯗꯣ ꯑꯗꯨꯒ ꯃꯥꯒꯅ ꯀꯃꯥꯏꯅ ꯈꯪꯅꯔꯝꯂꯤꯕ ꯊꯥꯔꯣꯅ ꯉꯥ ꯐꯥꯔꯨꯕꯅꯦ ꯂꯧꯕꯨꯛꯇ ꯊꯥꯔꯣ ꯊꯤꯅꯨꯡꯉꯩ ꯆꯠꯄꯗ ꯁꯥꯏꯀꯜꯅ ꯊꯦꯡꯖꯤꯟꯕꯒꯤ ꯋꯥꯔꯤꯗꯣ ꯄꯥꯔꯤꯗ ꯇꯝꯃꯤ ꯄꯥꯔꯤꯅ ꯃꯥꯏ ꯍꯧꯅꯕꯤꯅꯤ ꯁꯥꯎꯔꯨꯅꯨ ꯑꯩ ꯃꯔꯨꯞꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕꯅꯤ ꯊꯥꯔꯣꯅ ꯋꯥ ꯉꯥꯡꯒꯟꯗꯦ ꯍꯥꯏꯗꯨꯅꯕꯨ ꯃꯁꯥꯅ ꯁꯣꯏꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯄꯥꯔꯤꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯅꯥꯀꯜꯗꯒꯤ ꯀꯣꯔꯧꯅ ꯂꯩꯈꯝꯗ ꯌꯦꯡꯅ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯛꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦ ꯎꯍꯧꯗꯕꯅꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯍꯨꯝꯗꯨ ꯄꯨꯂꯞꯅ ꯀꯣꯔꯧꯗ ꯌꯦꯡꯉꯛꯏ
Laikham 꼬라우기 맞다워두다 가리노 하이팜 강나부 이홀라마 마샤드 강파우 파우리 꼬라우 아목쇼 하이레이 아이 쇼이크리 와가 하이바 낭디 Laikham나 가쇼 가이데다 이봉 쇼이크라바디 쇼이크리 마뚱다 쇼이드라 로이리 타로다 목 온첸 샬라시라 니피 아니도 샷바호이 동다기 꼬라우나 까이놈다가 아니도 마마이 라이토락도나 가리노 하이버금나 잉아이 꼬라우 까우카이 까우툭로라가 따우폼 강다나 립도나 마다우두다 누피 아니에도 시타시타다나 노이 타로나 가리노 이봉 아이코이다와 하이닝버가 라이브로 하이도이디 하이비로 아이코이 탱크레 꼬라우 밍한게 간자반 아두부 항방남다 어나 따이나 오이나 하이레이 nga parui haibadai nga kita laijauge haige tawban ngakna koraudi tharo na noklaga aigi di yo loi ita sigi di yoni haibani Laikham khuning na tharo da thil korau Laikham di yeng labu kum lubaduna oira mali mama idu laikho masi tairi ngawro ngawba kusuwaduda kabo kang mapalgi manjo naraba fane amaset koikak narabi samlang aduga 꼬라우디 밑펌 홍문감들이 Laikham tapna siyang silatuna magi kwangsit adu laugtokuna nga kara haplaga 꼬라우다비 Laikham na ibong yamna di yamdre ado horel hauna thongduna sabiyo 꼬라우 tapna lausili mamaldi kaya wado haiba loidri ngaida Laikham na nokfe tauduna mamalgi na tiye ibongbu nasal na ibong magni kanna bijabani korong mumonoi Laikham na adudi aikoya muksasarage korong makok ado tapna nomi tongdelep liwa parida amuk iyeng hairi ta pari salage pari su hoi salo makoi su sakri korong di kamdori mai thongdagi mawon minok ado manghandana Laikham na pira mga aduda munna yeng tunalay. Mataw tuda pari, tawsa saisi haibagum niyengli. Pari na, yare da, kara noklabadiya. Koro kara ikahirap hangay. Itaw, hausikidubu kaiming kauge. Pari na, karamano. Koro na, nga pirambado. Pari na, Laikham kaubani. Amado na tharo kau. Koro na. Laikham haiba hoi matam se thengkre nangsu hallo noi manane pakhalamani hoi taw handakti nangi nakta khara toina lakpadai pari sunok laga hoida mai matam na la adi thaiduna senma ngamde duni nangi su matam lak leba ha korau su makok to na laga itaw sidiba ko onthok ko wa ngakta somdana Sahubugi mapa lukhoi matha sana phamduna lei magi loina bisu nakal da famli makhoi su khangli mamau no pina tambadagi naikai gi nipa singduna tamlambaduga narangi mamau gi matawoduga latana moiba ashuna leibana de yaroi kari no amukta tausi lukhoina mama aishu kari tausi ge khallibani ne latana Makhagi tada khoimudo kauraga amukta yengansi thokliba mayamse lukhoina aduna pharani ai amukta kaurukhiki lukhoi phamlambadagi hawalai khoimu kaubo chatkri lata mapuloibana satkibado yengduna laisawi lukhoi asum lakpana khoimugi mayum yauramdaida lambida khoimugi hek thengnari khoimusu lukhoi ubada masado tunghalli Lukhoina udrabasu mahakti amaiba oirobana lukhoigi tungda inarakpa mushin muba thawaedo manadi oi makutaga shon kharashon mamaida nan thajai lukhoi noklaga tada kadai sapiru doribano khoimuna numidang wairamgi aswai phauba hangsik langu sira aiduna tholakpa nangdi kadai satkadabano lukhoina tadaga Wamata tanazagina lakshaman. Kari wano ne. Tada.
ꯑꯩꯒꯤꯗ ꯆꯠꯂꯒ ꯐꯖꯅ ꯐꯝꯃꯤꯟꯅꯗꯨꯅ ꯍꯥꯏꯖꯔꯒꯦ ꯈꯣꯏꯃꯨꯁꯨ ꯐꯔꯦ ꯐꯔꯦ ꯆꯠꯂꯁꯤ ꯑꯅꯤꯗꯣ ꯂꯨꯈꯣꯏ ꯍꯣꯏꯗ ꯂꯥꯛꯃꯤꯟꯅꯩ ꯂꯇꯥꯅ ꯇꯥꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯐꯤꯗꯥ ꯁꯣꯝꯗ ꯈꯣꯏꯃꯨ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯔꯨꯗꯅ ꯂꯨꯈꯣꯏꯅ ꯇꯥꯗ ꯋꯥꯁꯤ ꯁꯨꯝꯗꯧꯕꯅꯤ ꯂꯨꯈꯣꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯃꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯅꯅꯥꯎ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯇꯥꯗꯅ ꯑꯃꯨꯛꯇꯪ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯈꯣꯏꯃꯨ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃ ꯁꯣꯛꯂꯛꯎ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ ꯑꯃꯒ ꯍꯦꯛꯂꯛꯎ ꯂꯇꯥꯅ ꯐꯅꯤ ꯇꯥꯗ ꯂꯇꯥ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯊꯝꯃꯤ ꯈꯣꯏꯃꯨ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ ꯃꯅꯥ ꯑꯍꯨꯝ ꯊꯠꯇꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯥꯏꯁꯤꯜꯂꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯂꯛꯄ ꯏꯁꯤꯡꯗꯣ ꯈꯔ ꯊꯛꯆꯤꯜꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯈꯣꯏ ꯂꯨꯗꯧꯔꯤꯅꯦ ꯇꯧꯔꯤꯕꯁꯤ ꯂꯨꯈꯣꯏ ꯅꯨꯡꯁꯥ ꯊꯤꯅ ꯀꯩꯗꯧꯔꯒꯦ ꯇꯥꯗ ꯈꯣꯏꯃꯨꯅ ꯑꯀꯤ ꯑꯈꯪꯅ ꯉꯜꯂꯤꯕꯁꯤꯗꯤ ꯆꯥꯎꯕꯒꯤ ꯊꯋꯥꯏꯅꯤꯅꯦ ꯂꯨꯈꯣꯏꯅ ꯀꯔꯤ ꯍꯥꯏꯕ ꯇꯥꯗ ꯈꯣꯏꯃꯨ ꯃꯈꯥ ꯇꯥꯏ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯔ ꯈꯥꯡꯂꯣ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯨ ꯈꯣꯏꯃꯨꯗꯤ ꯆꯥꯎꯕꯒꯤ ꯃꯤꯁꯤ ꯑꯗꯣ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯌꯦꯡꯕꯗ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯃꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯎ ꯊꯣꯛꯍꯟꯒꯅꯨ ꯆꯥꯎꯕꯒꯤ ꯊꯋꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯂꯇꯥꯅ ꯇꯥꯗ ꯌꯥꯝꯗꯦ ꯑꯋꯥꯃꯜꯁꯦ ꯄꯥꯏꯕꯤꯈꯣ ꯌꯥꯔꯅꯤꯗ ꯂꯨꯈꯣꯏꯅ ꯇꯥꯗ ꯅꯨꯡꯉꯥꯏꯇꯦ ꯄꯥꯏꯁꯤꯟꯕꯤꯈꯣ ꯈꯣꯏꯃꯨ ꯇꯔꯦꯠ ꯆꯦꯟꯖꯥ ꯈꯔ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯒꯦꯀꯣ ꯐꯅꯤ ꯇꯥꯗ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯂꯩꯈꯝ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯦꯃꯁꯨ ꯍꯤꯗꯥꯛꯄꯨ ꯁꯤꯡꯗꯨꯅ ꯃꯁꯨꯕꯨ ꯁꯪꯂꯤ ꯂꯩꯈꯝꯅ ꯑꯕꯣꯛ ꯍꯌꯦꯡ ꯏꯅꯦ ꯊꯥꯕꯜꯗꯒꯤ ꯁꯦꯜ ꯂꯧꯁꯤꯟꯕꯤꯔꯨꯆꯣ ꯊꯔꯣꯏ ꯀꯧꯇꯥ 3 ꯂꯧꯍꯧꯕꯅꯤ ꯃꯦꯃꯅ ꯍꯣꯏ ꯑꯕꯣꯛ ꯂꯧꯔꯨꯒꯦ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯉꯥ ꯊꯣꯡꯕꯩꯔꯥ ꯈꯪꯗꯦ ꯑꯕꯣꯛꯁꯦ ꯆꯥꯛ ꯈꯪꯂꯥꯝ ꯍꯦꯛꯂꯥꯝꯃꯤꯅꯦ ꯂꯩꯈꯝ ꯅꯣꯛꯂꯒ ꯂꯣꯏꯔꯦ ꯑꯕꯣꯛ ꯈꯨꯖꯥꯝꯁꯤ ꯍꯩꯗꯣꯛꯂꯨꯔꯒ ꯊꯤꯔꯒꯦ ꯂꯩꯈꯝ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯈꯨꯖꯥꯝꯗꯨ ꯄꯥꯏꯗꯨꯅ ꯂꯣꯏꯔꯒ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯒ ꯇꯨꯡ ꯑꯗꯣꯝꯗꯒꯤ ꯃꯁꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯪꯁꯤꯡꯁꯤꯡꯉꯛꯏ ꯅꯥꯕꯅ ꯂꯩꯈꯝꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ ꯑꯌꯣ ꯏꯃꯥ ꯅꯥꯕꯅ ꯁꯤꯔꯦ ꯅꯄꯥ ꯊꯣꯔꯩ ꯃꯆꯥ ꯀꯅꯥꯅꯣ ꯃꯆꯤꯟꯗ ꯉꯥꯡꯗꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯅꯥꯀꯟꯗ ꯃꯁꯥ ꯃꯔꯦꯟ ꯐꯟꯅ ꯍꯧꯔꯤꯕ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯇꯤꯡꯈꯪꯗꯨꯗ ꯃꯁꯝꯗꯣ ꯄꯟꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯈ꯭ꯔꯦ ꯂꯩꯈꯝ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯤꯔꯒ ꯃꯁꯨ ꯃꯕꯦꯜ ꯑꯅꯤꯗꯨ ꯆꯥꯃꯤꯟꯅꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯒꯤ ꯌꯨꯝꯗꯅꯤ ꯆꯥꯛꯈꯨꯝꯗ ꯂꯨꯈꯣꯏ ꯂꯇꯥ ꯅꯨꯡꯁꯤ ꯃꯈꯣꯏ 3 ꯄꯨꯟꯅ ꯆꯥꯛ ꯆꯥꯏ ꯇꯟꯖꯥꯁꯤꯗꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯊꯛ ꯑꯁꯤꯗ ꯃꯤ ꯆꯦꯟꯕꯒꯨꯝꯅ ꯇꯨꯡ ꯂꯥꯎ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ 3 ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯕꯒ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯂꯨꯈꯣꯏ ꯃꯃꯧ ꯅꯨꯄꯤ ꯄꯥꯈꯠꯂꯒꯅꯤ ꯈꯟꯗꯨꯅ ꯆꯩꯔꯛꯏ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯦ ꯆꯥꯛ ꯉꯥꯏꯍꯥꯛꯇ ꯆꯥꯕꯁꯤꯗ ꯌꯦꯠꯈ꯭ꯔꯦ ꯍꯩ ꯆꯠꯂꯨꯏ ꯍꯩ ꯁꯤꯅ ꯍꯩ ꯃꯈꯣꯡ ꯑꯗꯨ ꯗꯝ ꯊꯤꯜꯂꯤ ꯑꯗꯨꯅ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕꯗꯨ ꯑꯃꯨꯛ ꯍꯧꯏ ꯑꯗꯨꯝꯅ ꯆꯥꯛ ꯆꯥꯕ ꯍꯧꯕꯒ ꯃꯈꯣꯏꯒꯤ ꯂꯩꯔꯪ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯑꯃ ꯄꯥꯜꯂꯤꯕꯗꯨꯗꯒꯤ ꯀꯔꯨꯝ ꯇꯧꯕ ꯈꯨꯠ ꯑꯃꯅ ꯊꯤꯡꯖꯤꯜꯂꯛꯂꯒ ꯅꯨꯡꯁꯤꯒꯤ ꯇꯨꯡꯗꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯇꯥꯞꯄꯥꯏ ꯁꯣꯔꯣ ꯍꯦꯛꯇ ꯆꯤꯡꯉꯛꯏ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯡꯁꯤꯁꯨ ꯄꯥꯈꯠꯄꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯀꯟꯅ ꯀꯞꯄꯤ ꯂꯇꯥ ꯏꯊꯛ ꯊꯀꯠꯅ ꯄꯔꯞ ꯆꯦꯟ ꯃꯃꯧꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ
ꯅꯨꯡꯁꯤ ꯃꯀꯣꯛꯇꯨ ꯅꯥꯕꯅ ꯀꯔꯤꯒꯨꯝꯕ ꯇꯧꯔꯤ ꯈꯨꯠꯇꯨꯁꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ ꯃꯇꯧꯗꯨꯗ ꯂꯨꯈꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯁꯤꯡ ꯃꯩ ꯈꯔ ꯁꯛꯍꯧꯕꯗꯨ ꯇꯥꯞꯄ ꯑꯩ ꯈꯨꯠ ꯑꯗꯨꯗ ꯈꯪꯀꯟ ꯈꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯨꯠ ꯑꯗꯨ ꯄꯥꯏꯔꯝꯕ ꯅꯨꯡꯁꯤꯒꯤ ꯁꯝ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯀꯟꯅ ꯊꯣꯛꯍꯜꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯅꯨꯡꯁꯤ ꯃꯁꯥꯒ ꯋꯥꯏ ꯁꯪꯗꯕꯒ ꯃꯀꯣꯛꯇꯨ ꯅꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯇꯥ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯃꯃꯧꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯩ ꯂꯨꯈꯣꯏꯅ ꯃꯃꯥ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯏꯃꯧꯁꯤ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤꯅꯤ ꯂꯇꯥꯒ ꯂꯨꯈꯣꯏꯒꯅ ꯇꯧꯗꯨꯅ ꯅꯨꯡꯁꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯤ ꯂꯨꯈꯣꯏꯅ ꯅꯃꯧꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯣꯊꯥꯔꯁꯅꯨ ꯅꯪꯁꯨ ꯈꯣꯏꯁꯨ ꯂꯩꯈꯥꯝ ꯈꯔ ꯊꯥꯗꯣꯛꯎ ꯂꯇꯥ ꯀꯞꯂꯤ ꯀꯞꯂꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯛꯏ ꯂꯨꯈꯣꯏꯅ ꯍꯩꯃꯥ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯂꯇꯥ ꯌꯨꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯌꯧꯍꯟꯗꯕꯤ ꯈꯣꯏꯁꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯗꯣꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯈꯥꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯪ ꯑꯃ ꯃꯪꯂꯛꯂꯤ ꯃꯐꯝ ꯑꯗꯨ ꯇꯣꯔꯦꯜ ꯑꯣꯏꯅꯁꯨ ꯇꯧꯏ ꯂꯩꯈꯥꯝ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗ ꯐꯤ ꯁꯨꯔꯤ ꯀꯔꯣꯝꯗꯒꯤꯅꯣ ꯅꯨꯄꯤ ꯑꯃ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯂꯩꯈꯥꯝꯗ ꯌꯦꯡꯗꯨꯅ ꯍꯩꯃꯥ ꯅꯪꯗꯤ ꯁꯤꯗ ꯐꯤ ꯁꯨꯔꯤꯕ ꯑꯣꯏꯔꯦ ꯑꯩꯅ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ ꯂꯩꯈꯥꯝ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯐꯖꯅ ꯎꯕ ꯉꯝꯗꯦ ꯃꯍꯥꯛ ꯉꯛꯆꯥꯅꯅ ꯀꯅꯥꯅꯣ ꯅꯪꯕꯣ ꯍꯩꯃꯥ ꯅꯃꯥ ꯑꯩ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ ꯂꯩꯈꯥꯝ ꯇꯞꯅ ꯃꯆꯤꯜꯗ ꯏꯃꯥ ꯍꯥꯏꯕ ꯃꯥꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯦ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ ꯂꯩꯈꯥꯝꯅ ꯏꯃꯥ ꯑꯩ ꯐꯤ ꯁꯨꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯊꯅꯝꯃꯨ ꯌꯥꯔꯦ ꯁꯤ ꯆꯠꯇꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤ ꯍꯥꯏ ꯅꯨꯄꯤꯗꯣ ꯂꯩꯈꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯗꯥꯡꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯁꯤꯡꯏ ꯂꯩꯈꯥꯝꯁꯨ ꯌꯥꯅꯤꯡꯗ ꯈꯨꯗꯥꯡ ꯑꯗꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ ꯑꯩ ꯐꯤ ꯁꯨꯔꯤ ꯍꯥꯏꯕꯅꯦ ꯂꯣꯏꯔꯒ ꯆꯠꯁꯦꯕ ꯏꯃꯥ ꯁꯦ ꯈꯨꯠꯁꯤ ꯅꯥꯔꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯅꯨꯄꯤꯗꯣ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯇꯨꯅ ꯅꯃꯥ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯗꯕꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯂꯩꯈꯥꯝ ꯅꯨꯄꯤꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯁꯤꯡꯗꯨꯅ ꯇꯣꯔꯦꯟ ꯃꯄꯥꯜ ꯑꯗꯨ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯅꯃꯥ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯗꯕ ꯃꯆꯥ ꯅꯪꯅ ꯍꯤꯡꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯒ ꯍꯥꯠꯂꯒꯦ ꯂꯩꯈꯥꯝꯒꯤ ꯃꯁꯝꯗꯨ ꯄꯥꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯤ ꯂꯩꯈꯥꯝ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ ꯋꯥꯅ ꯈꯥꯡꯉꯤ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯪꯗ ꯁꯤꯔꯣ ꯅꯪ ꯁꯤꯔꯒ ꯑꯩ ꯄꯦꯜꯂꯅꯤ ꯂꯩꯈꯥꯝ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯁꯥꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯀꯔꯤ ꯃꯪꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦꯗ ꯅꯣꯡ ꯉꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠꯅꯣ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯝꯕꯗ ꯃꯉꯥꯏꯔꯤ ꯑꯁ ꯌꯥꯝꯅ ꯉꯜꯂꯤꯅ ꯇꯧꯔꯤꯕꯁꯦ ꯇꯨꯝꯕꯕꯨ ꯌꯥꯈꯤꯗꯣꯏꯔ ꯇꯧꯔꯤꯁꯤꯕꯣ ꯁꯨꯝꯅ ꯂꯩꯔꯤꯉꯩꯗꯅꯤ ꯃꯥꯒꯤ ꯐꯛꯂꯥꯡ ꯃꯌꯥꯗ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯔꯤꯕꯗꯨ ꯇꯥꯔꯤ ꯂꯩꯈꯥꯝ ꯉꯛꯅ ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯅꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯣ ꯂꯩꯈꯥꯝ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯛꯂꯥꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯗꯨ ꯅꯞꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯁꯣꯝ ꯐꯛꯂꯥꯡ ꯋꯥꯡꯃ ꯃꯄꯥꯜ ꯑꯁꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯂꯩꯈꯥꯝꯒꯤ ꯃꯅꯥꯀꯣꯡꯗ ꯅꯣꯀꯦꯝ ꯐꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯇꯥꯒꯗꯣꯏ ꯁꯔꯨꯛ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯌꯥꯎꯔꯨ ꯂꯥꯛꯑꯣ ꯂꯩꯈꯥꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛ ꯐꯃꯨꯡ ꯇꯝꯅ ꯈꯥꯡꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯏ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯐꯩꯖꯨꯞꯇꯨꯅ ꯃꯀꯣꯛꯇꯒꯤ ꯈꯣꯡꯗꯣꯜ ꯐꯥꯎꯕ ꯀꯨꯞꯁꯤꯟ ꯀꯤꯅ ꯂꯩꯔꯤ ꯂꯩꯈꯥꯝ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯥꯛꯂꯤ ꯇꯥꯏꯕꯪ ꯃꯤꯅ ꯑꯊꯦꯡꯕꯗ ꯃꯤꯒꯤ ꯌꯨꯝ ꯌꯦꯅꯈꯥꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯇꯧꯔꯣꯏ ꯃꯄꯥꯜꯗ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯨꯝꯂꯨꯒꯗꯕ ꯐꯥꯎꯕ ꯀꯤꯔꯤ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗ ꯅꯤꯡꯁꯥ ꯁꯨꯔ ꯄꯤꯛꯅ ꯍꯣꯟꯗꯨꯅ ꯑꯀꯤꯕꯗꯨ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ ꯉꯁꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯀꯨꯝꯍꯩ ꯌꯥꯎꯁꯪ ꯍꯥꯏꯕ ꯀꯨꯝꯍꯩ ꯑꯗꯨ ꯍꯧꯒꯗꯕ ꯅꯨꯃꯤꯠꯅꯤ
Tharo laikhamgi mayumda nganna laktuna koilang langli. Me masu matau du ubada noklaga. Isu Tharogi matau si uraga. Thaina, laisari ngay matamdo ningsing la ida. Ngay banida matamdo. Laikham ngarang ahingi akiba pumba kaukri. Masu masado irang lang. Ita Tharo nang su ay koy da sak rase. Tharo na. Kay matel pizagi hairibano. Laikham na. Natalay rabine. Aduna ingkol sareng tare. Tharo noklaga. Kaideda. Ita nabu pisaning labadi. Laikham na. Adudi ay sak thongurage ko. Tharo su ay su yauksilake sasaloisanse. Ngay hak lairabadi laisabi mayam punsi hainabani. Thankini. Laikham na. Lao adudi sak to loisin minaduna saminari. Thabuk pumba loiraduna aniyado ningo kaduda maki semli. Tharo na. Ita aigi panek hangama palmasu se ita dadi onthok na paklani si oina selo. Laikham momon noklaga adudi selage. Tharo na angango masugi fanek ama seli napada sanara yamasin yengbada patchakrai. Laikham su Tharo dagi tadi hangama palmasugi fanek adumaga napada na Chandramukhi piktakpa amasin mabu ubang mipong khuding mitfam hongma ngamhanda fajay. Anido Laikham hoy digi thok minarakduna panglap tana layba lampak adu tamna lakli. Laisabi kharasu urum mamada famnuna layrami. Anido susang silaklaga urum mamada famthay. Tharo na khara thengkhre ita sa. Laisabi amana maki sembada thengi oiramni. Tharo na karino aikhoi se laisabine khara keda yaribro. Tanjaduda thoinu asangma masugi fanek ama set napadana pangsau saudaba numitlay amasin khoiriba samlang aduga makhoina layriba domda sangai. Laisabi mayamdo thoinu romda pulapna yengai. Thoinu manguna mayamni yenglakpaduda ma fajabagi yenglakliboy kan harau serami. Nokfet ka tauri poni. Laisabi amana hairoi khangdana thoinu da yengduna hairei. Itadi onthok na fajareda kwak na morok sienbado yamna mali haiba. Noklambaga suai mangki thoinu sabtra ama tauduna nibiduda khudombiga tauduna hairei. He, nangido ayu sitribra. Namaiduda onuna thajilake. Laisabiduna saubra kaino. Idea singba haijeraga. Laisabi amana yare to ose wakhana se hairaga wathi daw leire. Tharo na awoiba taning khidre. Laikham na laisabi maya saksana base kamain tawse haino. Laisabi amana loktakta aikhoi mayam nga pharaga yauksang humni subada saksana se haina bane. Aduga marini subadana thabal songsi haibani. Tharo na adudi yamna nungainiye. Laisabi amana mayam yanarabro. Thoinu na aidi nga phaba haite lokta kumbasu ngamjaroi. Laisabi amana adudi nangna ne aikhoina chabai kondo madu oina phengo nga phaba haitramnina. Thoinu mamito nipiduda phaisa yengi ngamoi haibasu ngamde masu mayam punbado yauningbana. Laikham na adudi matam manghalugumse lokta kumnaba tawse nasana sagi in punaraklo. Mayam dusu mayum dagi in punaraktuna loktak may kay pangnakri.